Lakhipuronline puthokjaba December gi tang taruk yumsakaisa numit ki Khomjinba Pao tabirasi. Ahanbada maruiba Pao Tamthina hatkraba mitei tarahumdagi asibak chang ngarang Jennings morgta postmortem tawkhre. Energy healing gi anoba kanglon kya Risidep Sri Narendran Jina takpi tambikre. Kasar gi SP Numal Mahatana iba Sairengi Lairik Thamena Madolar Bol Banglada Handokpa Lairik Silchar Damai Kumangdokre. Peace Convention gi preparatory mipamama Silchar Ilora Hotel Pangthokre amasung ST demand gi mass miss call campaign ngarang numidang wairam phawpada lak taruk henkre. Haujik mapungoi bapau tabirase. Manipur gi Tengnopol jila gi Leithau khungangda kuki khulai paiba singna tamthina hatkraba mitei tarahumdoi gi asibak chang ngarang Jennings morgta postmortem tawkhre. Makoi tarahumdoi mak andro gi mafam amada punna aroiba mathumangam pangthokani haire. Thodok asibu maige kayadagi yaningdaba phangtoknare panba yai haukiba methagi tang ahumdagi leptana chatharagliba Manipur gi irang asida leikidraba migi masing chamaga humudra mangarom sukre. Energy healing gi anoba kanglon kya sugaina takladuna energy healing gi pambaina miyoibagi haksangi sontharaklaba cell sing mathau ningthina pangthokhanna bagi layeng pathap kya clinical magnetology puthokhiba Risidep Sri Narendran Jina takpi tambikre. Ngarang lebak popo numit Silchar gi Hotel Ilora gi conference hall da Energy Healing Center Silchar na Silangduna pangthokhiba thoromaduda miyoi humpuromna sarukjaki. Energy Healing Workshop adu Risidep Narendran Jina Maira Chukatuna Haudoki. Energy Healing Center Silchar gi Chief Consultant Dr. Maimom Santi Kumar na Wahaudok Piraduna Energy Healing gi Anobalayang Pathap Oina Technique kaya Nauna Thorok Liba Sigi Kanabai Koina Lopam Thogi Haiki. Workshop aduda Sarukjaki Basingda Makoida Lairamba Energy gi Blockage Sing Risidep na Hangdok Piki Hairi. Energy Healing Center ki Chief Consultant Dr. Santi Kumar na Anoba Technique asibu makhatana miyamna kanaba lobinaba khangalagli. উনি কেরল থেকে এসেছেন উনি নতুন ভাবে এনার্জি হিলিং বলে একটা কনসেপ্ট বের করেছেন আগে উনি ডিজিটাল ক্লিনিক্যাল ম্যাগনেটোলজি মেশিন বের করেছেন ও সেই মেশিনের দ্বারা আমাদের শরীরে অত্যাধুনিক চুম্বক চিকিৎসার মাধ্যমে ব্যথা বেদনা নিউরোলজিক্যাল ডিসঅর্ডারস সেল রিলেটেড যেগুলো ডিজিজ আছে সেগুলো চিকিৎসা করে শারীরিক মানসিক এবং আধ্যাত্মিক স্তরে যেগুলো রোগ দেখা যায় পূর্ণাঙ্গ শরীরের চিকিৎসা এই ম্যাগনেটোলজি দ্বারা চিকিৎসা করা যায় আবারও এনার্জি হিলিং এনে আমাদের বরাক উপত্যকার মানুষকে সুস্থ করার জন্য উনি আমাদেরকে সাহায্য করছেন। Kasargi SP Numal Mahatana iba Sairengi Lairik Thamena Madolar Bol Banglada Handokpa Lairik ama ngarang Silchar Police Parade Ground ta pangthokliba Awesome Book Fair gi thoromamada larikasi gi maikhom hangdokre panbajai larikasi mahakna ahan boina Assamese londa lising ani ga kunma thoida Guwahati Press Club ta phongkhibani. Saireng larikasi da mahakna Assam gi chabagan thomi singna raja sida chahi chani mamangdagi lakhiba madi hojik phawbada honglagliba makhoi gi phibam gi matangda mahaki khudi-da mamitari thoramda wangang laduna mahakna hai jati amana masagi samaj gi tunglam chatki dama khonariba jati adu khumang chausinba chawkhutpa jati ama oigani haina mahakna phongdokhi thoramda Kasargi SP Numal Mahata Dr. Omolendo Bhattacharya Orijit Aditya Larik asibu Banglada handokliba Gautam Talukdar amadi aibagi loinabi Beauty Gogoi sarukjaki. আর যেতিয়া এটা জাতীয় চিন্তা কৰিবলৈ পাহৰি যাব হেতু জাতীয় শ্ৰম অৱক্ষয় আৰম্ভ হ'ব আৰু যেতিয়া এটা জাতীয় চিন্তা কৰি যাব সুস্থভাৱে জাতি আগুৱাই গৈ থাকিব। Silchar gi Ilora Hotel da Manipuri Unity and Peace Convention pangthoknanaba preparatory meeting ama haukiba December gi tang ahom nongmaijing nimitta pangthokre. Manipuri Language Protection Coordination Committee gi Chairman Dr. KN Chana Bipamapoi kiba preparatory meeting aduda Hozai Haflong amadi Barak Valley gi miyoi kyana sarukjaki. Mifamda kupna khanaraba matungda Manipur gi Cabinet Minister anina takpirambagi matungina lagliba December gi tang tarada miyoi lak ama hena tinba miyam gi oiba convention ama Silchar da pangthoknanaba thorang tauramba du yeithoklaga anoba numit ama lepna tringai mamangda Sipsagar
Hojai, Guwahati amadi Silchar mifam pangthoklaga Manipuri Peace Convention pangthokpa haina lepnakre masina maram oiraga reception committee semnanaba thaurang tauramba dusu semkhidre mifam loiraba matung Manipuri Unity and Peace Convention ki convener Saikom Komlakantana paumisingda haikibada handak Manipur ki cabinet minister ani yauna kasarda laklamma matamda Silchar Manipuri Singi Oiba Achauba Peace Convention ama pangthoknanaba haiduna Saikom Komlakanta mahak masama kaloinana Lakhipur Municipal Board ki Vice Chairman L Robindro amadi MDC Assam ki Chairperson Rina Singhabu convener oina hablambagi matung ina December ki tang ahumda convention mifam adu pangthoknanaba miyam gi mifam ama kaunana bahairam bagi matungina numida sida mifam kaubani hairi masida social media da convener oiriba ahumbo miyamda lana ohanana bahonarakpa si laibak thibani haiki makoi ahum asi December ki tang ahum gi mifam asi kaunana bagi damak hapirambatani haiba wapam Saikom Komlakantana phongdokki haina Jiri News Network tagi phangba pawasina hairi adubu matang gi matang asida makoina takpi matungina tang 10 si tawsi haibani hayang December ki tang 10 si masjid ko na haji December ki tang 10 ni thoida nupilangi su program leibani na khaitang khuyau nagadra adigi mathakta akogi oja susindro na cabinet minister susindro yaino na mutakira mi at least one lakh gathering we be wide one lakh gathering ten thum sida sinbasi khara problem oigani adna December 3 matungda tawna bahar sida akogi minister Govindas ji hafe janenge adubu akoi oja susindro na khara thengna lakoni na mangna laaga aikoida masiji suwasa sigram khara thuna tawna batapi udagi akoi tang 10 si jo hoga ne akoi mayam pullabani na akoi tawrasi ai ne akoi ledna jabani maraka sida amuk social media da amuk thore social media da aramba message magalai madudi akoi ahum je numitudu da akoi ahumbu ngachigi tang ahum ji da meeting ama phamnaba mifam du jai koi khanagi silchada tang ahum da mifam mama jamna atuba matamda kaure haraga Manipur gi su makoi gi mihu tharaga manti ama khangde MLA ama khangde laaga akoi punna phaminaraga madugi strategy jamina bi wafam madu khanabadegi akoi ahum bu akoi gi ke saradna convener na hapirami Manipuri Development Council ki chairperson akoi gi Rina adegi Lakhipur Municipality Board ki Vice Chairman Robindro amade ai samak Saikom Komlakanta akoi ahum jembu saradna propose tawdna khanbiramani adangasi akoi na December ki tang ahum siljer gi Lira Hotel conference hall da Assam gi tuan mafam kaya dagi tuan organization gi representative mayam pulle haraga akoi amuk sida punna akoi mifam asi akoi ngasi akoi sida akoi khanan neji amuk tang amada akoi ge kaino na kesar na telephone to bire adudi oja jaraga di mifam se masi hayang tang ahum bi se je thokpi roi matam ga ina haye ki maram di paw se loina chana khabani oja mahum puna makta Guwahati di lakata ba magi lakta puna se loina chen ticket kana gra aduna akoi hayang reception committee si di sender roge adubu akoi gi convention ji je thokko level lairabani na akoi preparatory preparation logi matanga preparatory akoi mifam ma oina pangthok charake haib mana wase pirake ai ngaki matunda ai kanaguma wari sunaga ayu amuk phone pajarake harakpadagi ngaki matunda Govindas pothogna aingonda numidange pong 10 ga makhai ajiragani akoi Guwahati chappi damakta pongsamna train de leiri matunda Govindas pothogna telephone tobiri oja sumai tawresi madudi akoi gi hayang tang ahum gi se oja chume oja na preparatory meeting oina tawna da tobiro adu bai koi sumai tawjarage Manipur gi mantri mangamuk MLA ni ga tawraga sit sagar dama phamasi adu hoja dama phamasi amana Guwahati da phamasi amana silchar da phaminaraga akoi punna tongan phamda akoi mayam se unaraga akoi tasing khomjinba gi do silchar da akoi phaminarasi matam da silchar da phamma matamda ojana jaraga di amiyabu umta amiyabu si jahon biwana adu mai apel ma Govindasi mai ke thamai akoi na hai ngasi gi meeting tang hum da phammu do ni pham ji ju akoi amiyabu invite to yan mangon da akoi gi kanogi mai ke gi akoi gi telephone to na khangali adu ma telephone se swap to na thangalakte adu ma ki WhatsApp da kasi gi mifam ji jamu ta akoi na ba su paw phon ji yan aduna akoi gi musi mayam pul ga tawda ba poni da masi da akoi marak ka division da tuna sectorial feeling leitana akoi ngasi mifam ji sije bani aduna mana media da akoi ahum sina
कौरीबसी मतांगदा मीडियादा लाना संदोरीबसी मतांगदा ngasi हाउस ना मसी अखोई संदोक्तबे जादे हाजन ngasi गे अखोई प्रेस मीडिया के खुतांग संदोकनी अखोई अहोमबो कॉन्फेडर ओइना हाकबसी ngasi गे तांग अहोमनि मिफमसी बावदगनी मयामसी कौशलपा मयामसी तासिन खोमजिनबगी मिफम अमा फंबी दंगजनी तांग अहोमसी ngasi अखोइना कौजनबसी असिदसु अखोई मणिपुर की मंत्री के एमएलए म थारकने हाइबनी अदु एनीवे मखोई लाखो नमरोय ओजा ऑलरेडी कैंसिल तोबिरो अदु गोविंदासी मतुमिना मोय लायारेगा मफम फम मीटिंग फमगा अखोई कोना लबिनसी हाजी मतुमिना अखोई मीटिंग कौशलबमिना अखोई डिस्कशन कमिटी सेमजदरे अदु ngasi वारेबना लौजबदी हौजी अमियागी माइकेदगी कुंतलना अखोई अहुम हापी मसिदा जामना लाना मिस propaganda ma tawlesi masi manipur gi nahan langbi raiba mantri mandol MLA singi maikidagi su sengdok pirak bai si mai amatoi ba apa munai na phongdok pi yana loina na maikidagi su sengdok serioni aikoi convener ahum hapum masi aikoi nahan gi rina ga da thamba mi thamna hapana tana asi it was masi aikoi da temporarily ngasi bhaugi da makta aikoi da manipur gi langbi raiba mantri mandol gi maikidagi case na अखोई सोचे अखोई अहुम से ngasi मीटिंग से कौई दम अखोई वो हापी लंबनी मसिमगा मियाम ना लाना लोबी दनबा नतगना हाय मणिपुर की माइके दगी लांबा मंत्री मंडल की माइके दगी सोंगप पिरन सु मियाम ना खंबी लगने आसिमा मयाम दा आई थमदो प्रज्ञान कोचिंग सेंटर गौहाटीना नुंगाइरबा पाव अमा पुदुना लाक्चरी APSC prelims amadi mains loinana NEET amadi JEE gi regular amadi foundation course amadi government ki grade 3 parikha gi damak class lobining basing gi damak December gi tang ahum dagi hangdok chare Dr. Dayanand Pathakna chairperson oiriba coaching center asida retired DC Thaneshwar Malakar amadi Dr. Jogen Chandra Kolita Dean of Science Guwahati University na chingba akhanna boja singna center asigi advisor oibiri ngasi maklengsin birago Pragyan Coaching Center Kahilipara Guwahati 19 akupa marol gi damak center asigi director Dr. Maitanjam Gopal Singha gi mobile number 8638279302 natraga 6900137192 number asida pau phone biragu natraga center asigi website pragyancoachingcenter.com website asida changbiragu khanganjaba ma United Clubs Organization Lakhipur amadi AK Boxing Academy Pular Tolkasar amadi Lakhipur District Fencing Association asilangduna December gi tang taruk tagi hauduna archery boxing amadi fencing masana singi training cum coaching binakandi part 2 da leiba South Barak Rural Development Complex ta hogani haina tawramba du kudong chadaba amana maram oiraga lagliba December gi tang 9 dagi pangthoklagani haina United Clubs Organization Lakhipur gi maiketagi khangalagli November ki tang kun dagi December ki tang kun phawba chathagadoriba ST demand gi mass miss call campaign asi ngarang lebak popanumit December ki tang manga numidang wairam phawbada minimum target henduna apunba miss call gi masing lakh taruk henkre campaign asi December ki tang kun phawba leptana chathaduna miyamna maximum miss call piduna campaign asi mai pakna naba mitei tribe union gi maike dagi appeal tawrakli Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakchang phana thambang amali magnetology scanning therapy asigi kanaba lobbiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing na tabada numit khudingi ayuki pung 13 dagi nungthil gi pung 1 phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Aigi imin kabok lay kauri ay tulu badagi haksang ya khwang na dana satpang ngamdada adu sargi clinic ay game badagi ay khare haji satpang ngamne ay Lakhipur kuman gini laysumang gini
ꯑꯗꯨ ꯍꯥꯟꯅ ꯑꯩ ꯆꯠꯄ ꯉꯝꯃꯝꯗꯦ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯁꯥꯟꯇꯤꯗ ꯌꯦꯡꯕꯗꯗꯤ ꯐꯗꯅ ꯆꯠꯄ ꯉꯝꯃꯦ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯇꯩ 12ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯉꯔꯥꯡ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈ꯭ꯔꯦ ꯏꯅꯔꯖꯤ ꯍꯤꯂꯤꯡꯒꯤ ꯑꯅꯧꯕ ꯀꯥꯡꯂꯣꯟ ꯀꯌꯥ ꯔꯤꯁꯤꯗꯦꯞ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔꯟꯖꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈ꯭ꯔꯦ ꯀꯁꯥꯔꯒꯤ ꯑꯦꯁ ꯄꯤ ꯅꯨꯃꯜ ꯃꯍꯇꯅ ꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯊꯥꯃꯦꯅ ꯃꯥꯗꯣꯂꯔ ꯕꯣꯜ ꯕꯪꯂꯥꯗ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛ ꯁꯤꯜꯆꯔꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯄꯤꯁ ꯀꯟꯚꯦꯟꯁꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯇꯔꯤ ꯃꯤꯐꯝ ꯑꯃ ꯁꯤꯜꯆꯔ ꯏꯂꯣꯔꯥ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ST ꯗꯤꯃꯥꯟꯒꯤ ꯃꯥꯁ ꯃꯤꯁ ꯀꯣꯜ ꯀꯦꯝꯄꯦꯟ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯂꯥꯛ 6 ꯍꯦꯟꯈ꯭ꯔꯦ Lakhipur online YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare